आकाशवाणी इम्फाल निंगथौखोंजम सुनी न पाउ पाजरे अहनबदा मरुइबा पाउ मणिपुर ngasi अपुनबगी सक्तम ngakpa numit the Great June Uprising Unity Day 2022 Observation Committee na sinduna Imphal gi Kekrupata pangthokle Rajyapal La Ganesan hairi lu nan ba haibasi hakchang fana leinabagi maruiba pambai amane Pradhan Mantri Narendra Modi na ngasi Gujarat ki Badodara da pangthokpa Gujarat Gaurav Abhiyan gi thoramda lupa koti lising kunmathoi henbagi saukot thaurangi project kharagina jatra hungani aduga kharagina sangagani amasung Leibagasida Hosik Paubada, COVID ki vaccine dose koti chama marputra manga lak marfumari henakap kre. Manipur ngasi apunbagi saktam ngakpa numit the Great June Uprising Unity Day 2022 Observation Committee na sinduna Imphal gi Kekrupata pangthokle Manipur gi apunbagi saktam ngaknaba 2001 June 19 ihauda leikidraba miyoi singi maphamda leishu kattuna ikai khumnaba utpa miyam gi mifam pangthoktuna Manipur gi territorial integrity amasung apunba saktam kaibe yaroi haina punna lepminabagi phirep lobuna palan thoromasigi mapungoiba saktam oire Palan Thoromasiki Yengduna, Rajagi Traffic Control Police na Lambi Satok Sasinda Atingba Kayamarum Thamli, Imphal gi Khwairaman Kaithel amadi masigi akoibada leiba Kaithel amadi dukan sing mahusagum phamnadre. Rajyapal La Ganesan hairi lunan bahaibasi haksang phana leinabagi maruiba pambai amani Bisnupur jila gi Nambolda leiba SK Women College dangarang pangthokiba interaction program amada Rajyapal na hai haksial gi lamda phibam phagadhanaba sarkarna thorang kaya paikhatli Malem gi oina mayoknariba COVID-19 gi laichat sarkarna achetpa phirep ka loinana thengnabadagi hauzik masi laksinba ngamlakle adumakpu hauzik su mikup na humsingna checksin na leiba tangai fadi haina Rajyapal na hairi leina asagi ngakthoknaba mipum khudimangna COVID ki vaccine kapthoknaba su mangna appeal tawri Kendra sarkarna 2025 phawbada leibak asidagi TB leina pungmut muthanaba thamliba pandamasi phangnaba ekoi punu honaminasi hainasu Rajyapal na makha takhi Thormaduda miyamna makhoina mayuknariba kudongchadaba kayagi matangda Rajyapalda paudamki Rajyapalna su miyamgi wakat singadu pungning changna tabaga loinana mari leinaba officer singda yariba makai athubagi manungda madukok hanaba thabak paikhatnaba khanganki Lau Singu Mantri Thongam Biswajit Singna hairi sarkarna rajya sida hargi awatpa lehendanaba akanba thabak paikhatli Imphal gi Lamphel pata leiba State Mechanized Farm Complex da District Agricultural Fair Hogdokpagi thoramda wangangbada Mantri na hai Rajya sida sahi kayadagi urea har phangdabagi wathok lerakliba adubu kohanaba sarkarna akanba thabak paikhatli mangna hai hauzik Rajya sida stock har marang kaina leiri amasung makhatana mapandagi pusilakpa honari Lomi singna ahongba mamalda rajagi lawsingu bibhaktagi tractor waiba yahanaba honari hainasu mahakna makhatake Imphal Ispu jila ama oina semkhiba chahi kunmanga mapung pharakpaga mari leinana ngasi Silver Jubilee gi thorom porompa DC Office Complex da pangthokli thoromasida Mukhyamantri Nongthombam Biren Mantri amadi MLA kaya saruk yari thoromasi District Administration Imphal East na sinbani Manipur da ain kaina sarkar gi lamda yum kaina chingba sajinba singi mathakta sangsinba khongjang gi saruk ama oina ngarang Thobal jila gi Irong Chesa ba SDC Circle na konba Imphal Turel amasung Thobal Turel gi khongbanda ain kaina sajilama yum kai amasung atai dukana chingba building chamukun lom thugai khre haire Rajya sigi sarkar gi school sing amadi aided school sing lakliba ningthokaba numitagi kalen suti thargani Rajya Education S Department na thokpa cherol man hai suti asi mathang tagi 15 fawo thagani suti manungda school singi head singna oja singbu school gi thabak thorom leirabadi school da kauduna thabak sonba yagani hainasu cherol aduna hairi tabidiba pawasi Akashwani Imphal dagini Pradhan Mantri Narendra Modi nangasi Gujarat ki Badodara da pangthopa Gujarat Gaurav Abhiyan gi thoramda lupa koti lising kunmathoi henbagi sakhot tharangi project kharagina jatra hungani aduga kharagina sangagani Pradhan Mantri nangasi ayuk Panchmahal jila gi Pawagar chingda leiba Sri Kalika Mata gi nauna semjilaba laisangsu sangakre sahi kaya gi tungda laisang adugi matonda dhwaja pahenbagi puja da su Pradhan Mantri saruk yakhe Aikhogi Ahmedabad Pongmina hai laisang adugi maton thangba saruk adu ningkhai kibadagi 2000 sahi kaya pahanba ngamdana lakpani haujikti ningkhai ki saruk adu mapung phana semjile Pradhan Mantri na numinini gi Gujarat khongchat tangarang Ahmedabad thungkhibani
Mahangna dedicated freight corridor gi kilometer 383 sangba New Palanpur Madar section gi railway project kilometer 163 sangba Ahmedabad Botar section gi gas conversion amasung kilometer 38 sangba Palanpur Mitha section mai thanbana chingba gi project sing sangagani. Pradhan Mantri na Surat Udhana Somnath amasung Sabarmati station sing semgatpadagi project sing yauna Railways ki semgat sagatpagi project kaya gi jatra su hungani. Sri Modi na Badodara manaki Daboy Kaluka da laiba Kundhela Kulda Gujarat Central University sanabagi jatra su hungani. Pradhan Mantri na Khungangi lamda lupa koti lising ama changa kuntra amadi sahargi lamda lupa koti lising ama sanipan changna yum sing yauna Pradhan Mantri Awas Yojana gi makhada yum lakama lising kuntra nipan su miyamda kusinagani. Pradhan Mantri na angang singi masamu fanabagi damak lupa koti chanipan changba Mukhya Mantri Matru Shakti Yojana su hagdokani. Scheme asigi makhada khomjing bi masung miron minupi singda Anganwari Center singi thagi oina mangal kilogram ani tur hawai kilogram ama masung asataw liter ama lemna fangangani. Sri Modi na Gujarat ki tribal beneficiary singda su hawjik chatnaraba Posan Sudha Yojana gi makhada lupa koti chamakun lomsu yenthokani. Leibak sida haukiba pungkun marida COVID ki anoba case lising tarani thoi chanipan nifu tare thengnaki. Kendra gi Haksal Mantraloy na haiba matam masigi manungda COVID ki anaba lising tare chamapan marfu manga naba fakhi naba pharukpagi changsada marputra nipan dasmik taruk marini leibak sida hauji COVID ki active case lising humpuhumdo hena leiri. Mantraloy na hauji phawbada COVID ki vaccine dose koti chama marputra manga lak marfu mari hena kapkhre. Supreme Court ki thabak tagi potharaba Justice Ranjana Prakash Desai bu Press Council of India gi chairperson hapkre. Justice Ranjana Prakash Desai asi Jammu Kashmir Union Territory gi Bidhan Sabha Kendra sing nauna semdok semjin taunaba handak ta sem ki ba delimitation commission gi makoksu oikibani. Leibak asigi khwaidigi wangba pham oiriba Rashtrapati gi mikhal mathang thagi tarani pan pangthoklagani aduga July 12 da vote masing thigani. Mikhal asigi damak haujik phawbada mioi taramatoina makhoigi mirepse pisilakre mirepse pisinbigi aroiba numit tha asigi kunmapani mikhal asida MP amasung MLA lising mari chanipan subna mapanna vote thadanagani BJP amadi maruiba rajniti dol singi oina haujik phawbadi makhoigi mirep kanana oigadagi habadu lakthokpa leitri. Pradhan Mantri Narendra Modi na hayeng Pragati Maidan Integrated Transit Corridor Project ki main tunnel amasung under passes manga Zati gi miyam da kathokani Pradhan Mantri na miyam da su wangangani. Integrated Transit Corridor Project asi Pragati Maidan Redevelopment Project ki mapungoiba saruk amani. Project asi lupa koti samapan kun hena changna semgatpani. Main tunnel asin na Purana Kila Road phawraga Ring Road amasung India Gate samnahangani. Masida smart fare management, modern ventilation amasung automated drainage, digitally controlled CCTV amadi public announcement system na singba khwaidigi anoba makhal gi malem gi thaki kudong chaba sing lehenduna sathok sachin tawbada hena kudong chahalagani. Himachal Pradesh ki Dharmasala da chatharakpa numit humni gi chief secretary singi jati gi mifamda Pradhan Mantri Narendra Modi na leibaga sida mai pangna paikhaliba aspirational district program gi matangda thagatpa phungdokre. Leibaga sigi rajya amasung union territory singdagi punna mioi sani rom na saruk yakiba mifamadu ngarang luisinke. Pradhan Mantri Narendra Modi gi apokpi Srimati Hiraben Moti ngasi sahi chamu surakpada Pradhan Mantri na nungaiba phungdokre. Sri Modi na masi maki sahi chamu surakbagi mapokuma numit ni. Pradhan Mantri na mahang na angang uningaida mamaga loinarakpa akhanaba thawdokhara ningsingbaga loinana mama na mahakida makathokiba kaya adubusu singthari. Delhi International Airport Bharat amadi kha Asia gi mangdo khwadigi faba airport oire hari airport asina thangna lisingani tramapan gi lisingani kunthoi fawbada sahi mari asi best airport ki mana phangduna lakli aroibada maroiba paw amuk. Manipur danga si apunbagi saktam ngakpa numit the Great June Uprising Unity Day lisingani kunithoi observation committee na sinduna Imphal gi kekrupata pangthokli. Rajapal Ganesan na hari lunan bahaibasi hakchang phana leinabagi maroiba pambai amani. Pradhan Mantri Narendra Modi na ngasi Gujarat ki Badodara da pangthokpa Gujarat Gaurav Abhiyan gi thoramda lupa koti lising kunmatoi henbagi chakot thorangi project kharagina jatra hungani aduga kharagina sangagani amasung leibagasta hauzik phawbada COVID ki vaccine dose koti chama marfu 30 lakh marfu mari hena kapkhre pauloi jare.